ngasi aigi channel pujarakliba asi tulsi pambi ki kanabsing. Hindu khudimangna pambi asibu yum khudimakta tharaga puja taunai. Masum thakpa mana sijinaraga pa punamak mangi haina phajane. Masagi mala saraga aksamda sinai. Karigumba asapot amatang shorta katpada tulsi mana haptuna kane. Masigi yamna thukpa maram amma leramba yai. Tulsi makhal ani sui. Tulsi angobi tulsi amubi. Mathaki makhal ani asi nattana. Ram tulsi kauba khongjai napi manba makhal amasu lei. Madumati kanagumbagi mata tulsi gi manung chanade. Tulsi angobidagi amuk hena gun lei. Tulsi na hakchanggi mai kalhalli. Arum laihau fahalli. Lok nungsiki laina fahalli. Doctor ani khangna tulsi managi mahi adu analysis tawduna yengbada makhal makha ayamba laina kayamuki mahik manghanba ngamba thau makhal ama yauri haina lepki. Tulsi mana mapambi pumnamak hidak oina sizinaba yai. Oigumbasung managi mahina khwaidagi hena fai. Tulsi mana akangbagi makuk natonda chimchilaga hunda leiba din chihali. Din kang amasung khongnai na chingba mahu panba jibana chippada tulsi mana sugairaga thakpa ukat. Linna chippada chikhamda maya satlaga tulsi mana sugairaga thomba amasung managi mahi chamas anikhak pithakpa kanagani. Lok laihauda tulsi managi mahi chamas ahum kuhi chamas ama amasung pung mari mani kanana ahumlak pithakpa yamna kanai. Thang tena soktuna I thokpada tulsi mana sugairaga mahi sumjinnaba amasung thumjinnaba I khakani. Amasung khak aijauroi. Tulsi maru takhairaga lauba thaudi nai taba laina fahalli. Mit nabada tulsi managi mahi mitta drop ani ahum ahalabadi mit naba fai. Tulsi mana mahina tangkai ama sanpra mahina tangkai ama olhallaga unsagi laina pumnamakta aibada fahanba ngami. Tulsi thau ahingbada ngaubagi mahina nakongda hapchallaga nakong manungda chippa laikhun thungba nai taba pumnamak fahanba ngami. Tulsi mana saidana charaga sangom taklabadi pambi fai. Lok sitpada I yaubadu tulsi managi mahi chamas ahum khuhi chamas ama yalaga nongmada ahumlak taklabadi I yalaba leppi. Lok kangkhu khubada sangom chini ising yansanaraga lolaga chamas thakpagum tulsi mana thakuna ayuk khuding amasung tumamdai da pawa makhai amam taklabadi hara kangkhu kayamuk fahanba ngami. Laina khudimakta hidak tawpham khangaktraba matamda tulsi mana subagi mahi chamas ahum khui chamas ama gol maru ahum yanaraga ithakpada kanagani. Mayamna nungsibidana aigi channel